ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯆꯀ꯭ꯔꯤꯖꯥꯎ 38 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯂꯩꯕꯤꯗꯨ ꯄꯥꯛꯊꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯊꯣꯏꯕꯒꯤ ꯈꯨꯜꯂꯥꯎꯗꯨꯗ ꯈꯪꯂꯗꯨꯅ ꯃꯃꯩ ꯐꯠ ꯎꯟꯈꯠꯂꯛꯂꯒ ꯏꯀꯥ ꯇꯧꯅ ꯈꯨꯝꯂꯛꯂꯤ꯫ ꯍꯥꯎ ꯀꯩꯅꯣ ꯈꯪꯉꯤꯗꯨꯅ? ꯍꯧꯔꯛꯂꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯄꯤꯁꯨꯝꯒꯗꯨ ꯅꯥꯝꯃ ꯌꯥꯝ ꯋꯥꯡꯅꯒ ꯊꯥꯡꯒꯠꯇꯨꯅ ꯑꯔꯩꯈꯩ ꯁꯨꯛꯅ ꯂꯂꯩꯕꯤꯗ ꯌꯦꯡꯁꯤꯜꯂꯤ꯫ ꯑꯅꯤꯗꯨꯅ ꯏꯉꯛ ꯉꯛꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯕ꯭ꯔꯣꯖꯦꯅ ꯁꯠ ꯍꯥꯏꯔꯛꯂꯤ꯫ ꯊꯣꯏꯕ, ꯑꯉꯥꯡꯗꯣ ꯈꯪꯉꯤꯗꯣ ꯈꯪꯗ꯭ꯔꯣ? ꯃꯤꯉꯣꯟꯗ ꯅꯪꯒꯤ ꯁꯞꯇꯗꯣ ꯇꯧꯅꯨꯅ ꯍꯥꯏꯕꯅꯤꯅꯦ꯫ ꯃꯁꯥꯅꯒ ꯈꯔꯒ ꯄꯥꯕꯗꯨꯗ ꯅꯪꯅ ꯂꯥꯎꯁꯤꯟꯕꯗꯩ ꯕꯤꯄꯤꯒꯗꯣ ꯍꯥꯏ ꯑꯣꯏꯔꯝꯕ ꯇꯥꯔꯦꯅꯦ꯫ ꯂꯂꯩꯕꯤꯗ ꯌꯦꯡꯂꯝꯕ ꯃꯃꯤꯠꯇꯣ ꯁꯠ ꯕ꯭ꯔꯣꯖꯦꯅ ꯊꯝꯂꯛꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ ꯊꯣꯏꯕꯗꯣ꯫ ꯅꯠꯇꯦꯗ ꯄꯥꯎ, ꯏꯆꯜꯁꯤꯡ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ ꯑꯗꯨ ꯍꯥꯏꯒꯦꯅ ꯇꯧ꯫ ꯃꯧꯗ ꯃꯧ ꯃꯥꯜꯂꯦ꯫ ꯉꯍꯥꯟꯈꯩꯗꯤ ꯂꯩꯁꯥꯕꯤ ꯃꯇꯦꯛ ꯃꯇꯦꯛ ꯃꯥꯜꯂꯝꯕꯅꯤ꯫ ꯉꯁꯤꯗꯤ ꯄꯤꯌꯣꯔ ꯃꯧꯅꯤ꯫ ꯈꯪꯗꯦ ꯐꯖꯩ꯫ ꯅꯪ ꯌꯥꯏꯀꯣ꯫ ꯑꯩ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯁꯨꯝ ꯁ꯭ꯋꯥꯏꯗ ꯅꯥꯟꯁꯤꯟꯒꯦ ꯇꯧꯏꯀꯣ꯫ ꯃꯈꯨꯠꯀꯗꯣ ꯐꯖꯩ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠꯀ ꯇꯧꯔꯤ꯫ ꯊꯣꯏꯕꯗꯣ ꯃꯣꯃꯣꯟ ꯅꯣꯛꯃꯤꯒ ꯇꯧꯔꯝꯂꯒ ꯃꯣꯟꯗꯥ ꯑꯃꯗ ꯊꯣꯛꯈ꯭ꯔꯦ꯫ ꯎꯃꯥꯁꯨ ꯂꯂꯩꯕꯤꯗ ꯐꯠꯀ ꯌꯦꯡꯂꯛꯂꯤ꯫ ꯃꯣꯡ ꯍꯥꯖꯗꯦ꯫ ꯊꯣꯏꯕꯅ ꯍꯥꯏꯔꯝꯕꯗꯨꯃꯛꯅꯤ ꯏꯪ ꯇꯞꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡꯗꯨꯅꯗꯤ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯂꯤ ꯊꯣꯏꯕꯒꯤ ꯋꯥꯍꯩꯗ꯫ ꯆꯤꯡꯅ ꯃꯤꯠꯌꯦꯡ ꯌꯦꯡꯂꯛꯄꯒꯤ ꯎꯃꯥꯗꯣ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯂꯩꯃꯅ ꯌꯥꯝ ꯂꯥꯏꯅ ꯐꯥꯕ ꯉꯝꯈ꯭ꯔ ꯃꯥꯜꯂꯤ꯫ ꯁꯠ ꯈꯨꯝꯖꯤꯜꯂꯛꯂꯤ ꯃꯥꯁꯨ ꯆꯤꯡꯅ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤꯕ ꯎꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ꯫ ꯏꯅꯥꯎ, ꯂꯂꯩꯕꯤꯁꯦ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯒ ꯈꯥꯏꯅꯗꯨꯅ ꯍꯜꯂꯛꯂꯒ ꯂꯩꯔꯤꯅꯤ ꯃꯄꯥꯝꯗ꯫ ꯍꯧꯖꯤꯛꯇꯗ ꯄꯥꯎꯈꯨꯝ ꯐꯪꯉꯕꯗꯨꯗꯗꯤ ꯎꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯂꯂꯩꯕꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯁꯣꯜꯂꯛꯂꯤ꯫ ꯏꯍꯦ, ꯑꯗꯨꯒꯤꯕꯨ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨꯁꯦ ꯏꯆꯥꯁꯤꯗꯤ꯫ ꯑꯗꯣ ꯅꯥꯈꯩ ꯁꯦꯡꯅꯗꯤ ꯂꯣꯏꯅꯔꯕ ꯅꯠꯇ꯭ꯔꯣ? ꯆꯦ ꯆꯥꯡꯒ ꯂꯣꯏꯁꯤꯟꯅꯔꯕꯣ? ꯀꯃꯥꯏꯅ ꯇꯧꯔꯦ? ꯃꯥꯅꯕ ꯍꯥꯏꯖꯤꯟꯈꯤꯕ ꯋꯥꯅꯤꯅ ꯂꯂꯩꯕꯤꯁꯨ ꯃꯥꯅꯕ ꯁꯦꯝ ꯁꯥꯔꯗꯨꯅ ꯈꯨꯝꯂꯛꯂꯤ꯫ ꯍꯩꯅꯦ, ꯂꯣꯏꯁꯤꯟꯅꯔꯦ꯫ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ꯫ ꯏꯆꯥꯒꯤ ꯕꯣꯔ ꯑꯐꯕ ꯑꯃ ꯏꯅꯦꯅ ꯄꯤꯔꯗꯣꯏꯅꯤ꯫ ꯉꯁꯥꯏ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯅꯦꯒꯤ ꯀꯣꯛꯁꯤꯗ ꯅꯪꯒꯤ ꯕꯣꯔ ꯂꯩꯔꯦꯅ ꯈꯟꯈ꯭ꯔꯕꯅꯤ꯫ ꯂꯩꯁꯥꯕꯤ ꯃꯥꯜꯂꯨꯕꯅꯤ ꯑꯩꯅ꯫ ꯂꯩꯁꯥꯕꯤꯁꯨ ꯅꯠꯇ꯭ꯔꯕꯅꯤꯅ ꯏꯅꯦꯅꯅꯦ ꯅꯪꯒ ꯃꯥꯏ ꯆꯥꯟꯅꯒꯗꯕ ꯑꯃ ꯁꯣꯏꯗꯅ ꯄꯤꯕꯤꯅꯤ꯫ ꯏꯆꯥꯁꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ꯫ ꯂꯩꯃꯁꯨ ꯃꯥꯒꯤ ꯋꯥꯗꯨꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣꯗꯤ ꯈꯪꯗ ꯃꯇꯦꯡꯒ ꯄꯥꯡꯁꯤꯜꯂꯛꯂꯤ꯫ ꯄꯤꯗꯣꯏꯅꯤ꯫ ꯑꯁꯨꯛ ꯅꯧꯔꯤꯁꯤꯕꯨ ꯑꯐꯕ ꯑꯃ ꯄꯤꯊꯣꯛꯇꯣꯏꯅꯤ꯫ ꯁꯤꯗ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣꯅꯦ ꯏꯆꯥꯕꯣ? ꯍꯣꯏꯅꯦ, ꯅꯨꯡꯉꯥꯏꯌꯦ꯫ ꯁꯤꯁꯦ ꯏꯃꯥ ꯑꯣꯏꯅꯀꯣ꯫ ꯕꯦꯝꯃ, ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯪꯒꯤ ꯋꯥꯔꯤꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯍꯜꯂꯤ꯫ ꯄꯦꯔꯞꯀ ꯇꯧꯔꯛꯄ ꯃꯥꯜꯂꯤ ꯎꯃꯥꯗꯣ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯄꯤꯔꯥꯡ ꯈꯔ ꯏꯔꯣꯏꯅꯔꯛꯄ ꯃꯥꯜꯂꯤ꯫ ꯃꯌꯥꯝꯗꯨꯁꯨ ꯎꯃꯥꯒꯤ ꯋꯥꯗꯨꯗ ꯇꯨꯃꯤꯟ ꯃꯣꯃꯣꯟ ꯇꯧꯅꯔꯤ꯫ ꯀꯟꯅ ꯄ꯭ꯔꯦꯝ ꯐꯨꯛꯊꯅꯒꯦ ꯍꯣꯠꯅꯔꯛꯄꯒꯤ ꯃꯇꯥꯡꯗꯨꯗ ꯊꯣꯏꯕꯅ ꯂꯥꯛꯇꯅ ꯀꯧꯔꯛꯄꯗꯩ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪꯗ ꯍꯧ ꯊꯥꯗꯅ ꯂꯦꯞꯈꯠꯅꯔꯛꯂꯤ꯫ ꯂꯩꯃꯁꯨ ꯑꯉꯥꯡꯗꯣ ꯂꯂꯩꯕꯤꯗ ꯍꯦꯛ ꯁꯤꯟꯅꯈꯤ꯫ ꯄꯝꯍꯟꯈ꯭ꯔꯦ ꯑꯉꯥꯡ ꯁꯦꯟꯅꯕꯤꯗꯨꯗ ꯑꯣꯏꯅ ꯁꯦꯟꯅꯍꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯣ ꯃꯔꯤ ꯃꯊꯪ ꯃꯪꯒꯣꯜ ꯇꯝꯅ ꯊꯣꯛꯅꯔꯛꯂꯤ꯫ ꯂꯂꯩꯕꯤꯁꯨ ꯃꯔꯛꯇꯨꯗ ꯈ꯭ꯋꯥꯏ ꯉꯥꯟꯕꯕꯨ ꯄꯝꯂꯒ ꯊꯣꯛꯂꯛꯄꯗꯨꯗ ꯌꯥꯎꯔꯤ꯫ ꯏꯔꯤꯛꯈꯣꯝꯕꯁꯨ ꯐꯣꯟꯗꯣ ꯄꯨꯊꯣꯛꯇꯨꯅ ꯃꯌꯥꯝꯅ ꯃꯔꯤ ꯊꯣꯛꯂꯛꯄꯗꯣ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯔꯤ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯊꯣꯛꯂꯛꯂꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯨꯗ ꯄꯤꯛꯇꯛ ꯄꯇꯛ ꯑꯉꯥꯡꯗꯨꯅ ꯁꯤꯒꯥꯗ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯄꯝꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯗꯨꯗ ꯃꯤꯠꯌꯦꯡꯗꯨ ꯍꯦꯛ ꯇꯥꯔꯨꯔꯦ꯫ ꯀꯔꯣꯝꯗꯩ ꯐꯥꯎꯔꯛꯄ ꯏꯍꯜꯅꯅꯣ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯑꯉꯥꯡꯗꯨ ꯃꯁꯥ ꯁꯣꯟꯕꯤꯗꯨꯗꯩ ꯂꯧꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯃꯁꯥ ꯁꯣꯟꯃꯜꯂꯤ ꯋꯥꯅꯤ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄ ꯑꯃ ꯃꯁꯥ ꯈꯪꯗ ꯐꯥꯎꯔꯛꯈ꯭ꯔꯤꯗꯣ ꯃꯁꯥꯁꯨ ꯈꯪꯍꯧꯗ꯭ꯔꯤ꯫ ꯅꯤꯡꯊꯤꯖꯩ, ꯐꯖꯩ, ꯃꯤꯡꯒ ꯁꯛꯀꯁꯨ ꯌꯥꯝꯅ ꯆꯥꯅꯕ ꯍꯦꯛ ꯃꯈꯜꯂꯤ꯫ ꯆꯝꯇꯛꯅ ꯃꯤꯡꯒ ꯆꯥꯟꯅꯅ ꯀꯦꯔꯤ ꯉꯁꯤꯗꯤ꯫ ꯃꯃꯥꯏꯗ ꯇꯩꯁꯤꯟ ꯌꯦꯛꯁꯟꯕ ꯇꯧꯗꯦ꯫ ꯆꯟꯗꯟꯗꯨꯅ ꯇꯨꯝꯇꯛ ꯇꯧꯕꯤ ꯅꯥꯇꯣꯟꯗꯨꯗ ꯇꯪꯖꯔꯤ꯫ ꯂꯤꯞꯁꯇꯤꯛ ꯉꯥꯡꯇꯛ ꯇꯧꯕꯗꯨꯅ ꯆꯨꯝꯕꯥꯜꯗꯨꯒꯤ ꯂꯩꯇꯦꯡ ꯑꯣꯏꯔꯤ꯫ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯆꯥꯅꯕꯒꯨꯝꯅ ꯇꯧꯔꯤ ꯃꯐꯝꯗꯗꯤ꯫ ꯏꯔꯤꯛꯈꯣꯝꯕꯁꯨ ꯉꯥꯏꯍꯥꯛꯇꯣ ꯇꯔꯪ ꯑꯃ ꯆꯠꯅ ꯊꯣꯛꯂꯛꯂꯤꯕꯤꯗꯨꯒꯤ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯇꯣ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯨꯔ ꯃꯥꯜꯂꯤ ꯅꯨꯄꯥꯗꯣ ꯃꯤ ꯂꯥꯏ ꯆꯪꯈꯤꯗ꯭ꯔꯤ꯫ ꯃꯈꯣꯏꯅ ꯄꯥꯏꯈꯤꯕ ꯐꯣꯟꯗꯨꯃꯁꯨ ꯀꯔꯥꯏ ꯃꯄꯥꯗ ꯄꯥꯏꯔꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯅꯤ꯫ ꯐꯖꯕꯗ ꯀꯜꯂꯛꯇꯕ ꯄꯥꯝꯗꯕ ꯀꯅꯥꯕꯨ ꯂꯩꯔꯝꯒꯅꯤ? ꯅꯪꯁꯨ, ꯑꯩꯁꯨ, ꯃꯥꯁꯨ ꯑꯍꯦꯟꯕ ꯐꯖꯕꯗꯨꯗꯕꯨ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯂꯛꯇꯨꯗ ꯃꯥꯁꯨ ꯆꯟꯍꯟꯈ꯭ꯔꯁꯤꯔꯥ? ꯍꯦꯟꯗꯣꯛꯅ ꯆꯣꯞꯃꯜꯂꯤ ꯍꯥꯏꯅ ꯃꯤꯅ ꯇꯊꯤꯅ ꯉꯥꯡꯅꯒꯗꯧꯔꯤꯕ꯭ꯔꯥ? ꯋꯥꯈꯜ ꯀꯟꯅ ꯆꯔꯥꯡꯅꯔꯤꯉꯩ ꯅꯥꯀꯣꯡꯗꯨꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ
ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ ꯏꯔꯤꯈꯣꯝꯕꯗꯣ ꯇꯔꯪ ꯆꯠꯅ ꯃꯥꯅ ꯇꯧꯔꯤꯗꯨ ꯀꯩꯅꯣꯅ ꯌꯦꯡꯂꯛꯄꯗ ꯈ꯭ꯋꯥꯏ ꯉꯥꯟꯕꯗꯨ ꯀꯅꯥꯝꯇꯅ ꯂꯧꯒꯦ ꯄꯨꯡꯒꯦ ꯌꯥꯗꯈꯩ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯂꯤ ꯃꯈꯨꯠꯅ ꯄꯥꯏꯈꯤꯕ ꯚꯤꯗꯤꯑꯣ ꯅꯝꯈꯤꯕ ꯐꯣꯟꯗꯨ ꯑꯃꯨꯛ ꯊꯤꯔꯛꯄꯗꯗꯤ ꯐꯣꯟꯗꯨ ꯌꯥꯝꯅ ꯅꯥꯟꯅ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯂꯣꯛꯀ ꯇꯧꯁꯤꯟꯗꯅ ꯃꯥꯗꯤ ꯆꯨꯝꯗ꯭ꯔꯤꯡ ꯍꯦꯛꯇ ꯍꯥꯞꯆꯤꯟꯈ꯭ꯔꯕꯖꯥꯠꯅꯤ ꯄꯣꯀꯦꯠꯇꯨꯗ ꯈ꯭ꯋꯥꯏ ꯉꯟꯕꯁꯨ ꯀꯞꯄꯗꯨ ꯂꯦꯞꯇꯦ ꯍꯦꯟꯅ ꯀꯟꯅ ꯑꯗꯨꯝ ꯀꯞꯈꯠꯂꯛꯂꯤ ꯃꯤꯒ ꯃꯤ ꯌꯥꯝꯕꯗꯨꯗ ꯂꯂꯩꯕꯤꯗ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯀꯞꯄꯒ ꯂꯩꯊꯣꯛꯈ꯭ꯔꯤ ꯑꯉꯥꯡ ꯃꯁꯨ ꯀꯔꯤ ꯔꯥꯒꯅꯣ ꯈꯪꯗꯦ ꯉꯍꯥꯟꯈꯩꯗꯤ ꯑꯃꯅ ꯑꯗꯨꯝ ꯂꯧꯒꯦ ꯍꯥꯏꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯃꯅ ꯂꯂꯩꯕꯤꯕꯨ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯑꯗꯨꯝ ꯐꯝꯍꯜꯂꯗꯨꯅ ꯃꯥꯅ ꯂꯥꯏꯒꯤ ꯇꯧꯗ ꯌꯥꯗ꯭ꯔꯕꯁꯤꯡꯗꯣ ꯃꯊꯪ ꯄꯥꯡꯊꯣꯛꯂꯤ ꯃꯤꯋꯥ ꯄꯥꯝꯕ ꯏꯔꯤꯈꯣꯝꯕꯒꯤ ꯀꯂꯤꯛꯁ ꯃꯔꯛꯇꯤ ꯍꯩꯄꯥ ꯁꯥꯕꯤ ꯀ꯭ꯋꯥ ꯆꯥꯕꯤ ꯑꯃꯅ ꯍꯥꯏꯔꯛꯂꯤ ꯃꯃꯤꯠꯀꯗꯨ ꯐꯩꯅ ꯂꯂꯩꯕꯤꯗꯒ ꯂꯩꯃꯗꯒ ꯌꯦꯡꯂꯗꯨꯅ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯂꯧꯔꯤꯅꯣ ꯇꯧꯔꯤꯁꯤꯅ ꯅꯨꯄꯤ ꯆꯨꯡꯒꯟꯕꯤ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯐꯤꯔꯣꯏꯁꯨ ꯌꯧꯔꯝꯈꯤꯔꯣꯏꯅꯦ ꯄꯩꯁꯥꯕꯨ ꯄꯥꯏꯔꯗꯤꯅꯦ ꯁꯤ ꯉꯥꯛꯇꯅꯤ ꯈꯣꯟꯖꯦꯜꯗꯨ ꯁꯨꯝ ꯀꯟꯈꯠꯅꯔꯒ ꯉꯥꯡꯅꯔꯛꯄꯗꯨꯗ ꯃꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯋꯥ ꯉꯥꯡꯅꯕꯗ ꯀꯥ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯖꯕ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯅꯣꯏ ꯑꯅꯤꯕꯣ ꯃꯤꯅ ꯇꯥꯔꯒ ꯑꯍꯥꯟꯕ ꯀ꯭ꯋꯥ ꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯃꯤꯆꯤ ꯍꯣꯅꯥ ꯌꯦꯡꯉꯣ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ ꯅꯪ ꯈꯪꯄꯣꯠꯇꯦꯗ ꯅꯨꯄꯤ ꯑꯃꯗꯨꯅ ꯃꯤꯆꯤ ꯃꯅꯥ ꯍꯣ ꯇꯧꯔꯗꯨꯅ ꯏꯪꯒꯤꯠ ꯏꯔꯥꯡꯒ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ ꯎꯗ꯭ꯔꯣ ꯇꯧꯔꯤꯁꯦ ꯅꯪꯕꯣ ꯑꯁꯤꯕꯨ ꯀꯔꯝ ꯀꯥꯟ ꯂꯧꯔꯤꯅꯣ ꯅꯨꯄꯥꯗꯨꯁꯨ ꯂꯂꯩꯕꯤꯔꯣꯝꯗ ꯐꯜꯂꯞꯀ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯃꯔꯤ ꯃꯇꯥꯒꯨꯝꯕ ꯑꯣꯏꯔꯝꯅꯤꯗ ꯃꯔꯤ ꯃꯇꯥ ꯑꯣꯏꯔꯒꯕꯨ ꯆꯥꯛ ꯏꯟꯕꯁꯤ ꯌꯥꯎꯒꯗ꯭ꯔꯣ ꯅꯥꯀꯟꯁꯤꯗ ꯑꯗꯨꯝ ꯐꯝꯒꯗ꯭ꯔꯣ ꯁꯣꯏꯗ꯭ꯔꯦ ꯃꯁꯛꯁꯤꯗꯨꯝ ꯌꯥꯝ ꯐꯖꯔꯤꯅꯦ ꯑꯉꯥꯡꯗꯤ ꯃꯥꯜꯂꯦ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯃꯅ ꯑꯃ ꯍꯥꯏ ꯃꯤ ꯃꯌꯨꯝꯗꯨꯗ ꯂꯥꯛꯂꯒ ꯌꯨꯝꯕꯨꯗꯨꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯀꯟꯅ ꯇꯧꯔꯤ ꯅꯝꯗꯅ ꯍꯦꯛ ꯈ꯭ꯋꯥꯏ ꯉꯥꯟꯕꯒꯤ ꯃꯔꯩꯗ ꯂꯂꯩꯕꯤꯅ ꯄꯝꯗꯨꯅ ꯃꯕꯣꯛꯅ ꯅꯥꯀꯟꯗꯒꯤ ꯆꯥꯛꯇꯨ ꯏꯟꯕꯤꯔꯤ ꯊꯣꯏꯕꯅ ꯗꯥꯏꯃꯟꯁꯤꯗꯤ ꯐꯖꯔꯦ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦ ꯐꯖꯔꯦ ꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯐꯣꯟꯒ ꯄꯨꯊꯣꯛꯇꯨꯅ ꯐꯣꯇꯣꯒ ꯀꯥꯞꯂꯤ ꯏꯔꯤꯈꯣꯝꯕꯁꯨ ꯃꯥꯒꯤ ꯐꯣꯟꯗꯨꯗꯩ ꯀꯥꯞꯂꯤ ꯀꯦꯃꯦꯔꯥꯃꯦꯟꯅ ꯀꯥꯞꯄ ꯐꯣꯇꯣꯒꯗꯣ ꯊꯧꯑꯣꯏꯔꯨꯕ ꯅꯠꯇꯦ ꯃꯥ ꯃꯁꯥꯅ ꯃꯈꯜ ꯀꯥꯞꯂꯤ ꯚꯤꯗꯤꯑꯣꯁꯨ ꯅꯝꯕ ꯌꯥꯕ ꯅꯝꯂꯤ ꯂꯩꯃꯁꯨ ꯆꯥꯛꯇ ꯏꯟꯕꯤꯕ ꯂꯣꯏꯔꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯃꯊꯪ ꯑꯃꯒ ꯑꯃꯨꯛ ꯐꯣꯇꯣ ꯀꯥꯞꯅꯕ ꯀꯦꯃꯦꯔꯥꯃꯦꯟꯅ ꯈꯪꯍꯜꯂꯤ ꯂꯂꯩꯕꯤꯗꯩꯗꯤ ꯑꯁꯨꯛꯇ ꯊꯥꯗ꯭ꯔꯦ ꯈ꯭ꯋꯥꯏ ꯉꯟꯕꯗꯣ ꯐꯣꯇꯣ ꯈꯨꯗꯤꯡꯒꯤ ꯃꯥ ꯂꯣꯏꯅ ꯌꯥꯎꯔꯤ ꯀꯔꯤꯅꯣ ꯀꯦꯐꯝ ꯆꯥꯗꯅ ꯀꯦꯁꯤꯟꯅꯈ꯭ꯔꯦ ꯉꯁꯤꯗꯤ ꯍꯥꯏꯔꯨ ꯂꯥꯛꯎꯕꯒ ꯌꯥꯗ꯭ꯔꯦ ꯃꯐꯝ ꯆꯥꯅꯕ ꯀꯦꯔꯤ ꯈꯜꯂꯤꯕ꯭ꯔꯥ ꯑꯉꯥꯡ ꯃꯥꯅꯗꯤ ꯑꯣꯏꯅꯐꯝ ꯆꯥꯅꯕ ꯑꯣꯏꯅꯔꯤꯅꯤ ꯈꯜꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯀꯦꯔꯤ ꯀꯞꯂꯤ ꯃꯄꯤ ꯇꯥꯏ ꯈꯟꯗ ꯀꯞꯄꯒꯤ ꯃꯈꯣꯜꯗꯨꯃꯗꯤ ꯇꯥꯍꯜꯂꯤ ꯉꯔꯪ ꯉꯪ ꯃꯌꯥꯝ ꯁꯨꯝ ꯑꯃꯃꯝ ꯀꯥꯞꯄꯗꯨ ꯂꯣꯏꯔꯗꯨꯅ ꯀꯦꯃꯦꯔꯥꯃꯦꯟꯗꯨꯅ ꯑꯃꯨꯛꯇꯪ ꯐꯦꯃꯤꯂꯤ ꯄꯣꯔꯇ꯭ꯔꯦꯠ ꯑꯃ ꯂꯧꯍꯧꯅꯕ ꯍꯥꯏꯗꯅ ꯃꯊꯪ ꯂꯦꯞꯅꯔꯤ ꯏꯔꯤꯈꯣꯝꯕꯗꯤ ꯊꯋꯥꯒ ꯁꯥꯗ ꯂꯦꯞꯇꯨꯅ ꯃꯌꯥꯝ ꯇꯧꯔꯤꯗꯨ ꯀꯩ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯂꯥꯛꯂꯤꯕ ꯃꯥꯒꯤ ꯀꯂꯤꯛꯁꯤꯡꯗꯣ ꯃꯥꯅ ꯇꯣꯉꯥꯟꯅ ꯁꯦꯝꯗꯨꯅ ꯊꯝꯂꯤꯕ ꯒꯦꯁ ꯔꯨꯝꯗꯨꯗ ꯆꯥꯛꯄꯥꯎ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯐꯝꯍꯜꯂꯤ ꯄ꯭ꯔꯦꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯏꯔꯤꯈꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯕꯣ ꯊꯣꯏꯕꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯀꯧꯔꯛꯂꯤ ꯗꯕꯣ ꯐꯣꯇꯣ ꯀꯥꯞꯁꯤ ꯀꯩꯅꯣ ꯏꯔꯤꯈꯣꯝꯕ ꯄꯤꯁꯨꯝꯒꯗꯣ ꯈꯔ ꯁꯨꯛꯇꯤꯛꯂꯛ ꯇꯧꯔꯛꯇꯨꯅ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯅꯔꯛꯂꯤ ꯋꯥꯗꯤ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ ꯃꯇꯧꯗꯨꯅ ꯃꯥꯗꯤ ꯌꯥꯎꯔꯣꯏ ꯍꯥꯏꯅ ꯇꯥꯛꯂꯤꯕ꯭ꯔꯥ ꯃꯔꯧ ꯂꯩꯍꯜꯂꯤꯕ꯭ꯔꯥ ꯃꯇꯧ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯗ ꯂꯦꯞꯇꯨꯅ ꯂꯩꯊꯣꯛꯂꯤꯕꯗꯨꯗ ꯀꯦꯃꯦꯔꯥꯃꯦꯟꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯖꯤꯜꯂꯛꯂꯤ ꯌꯥꯝꯕꯨꯡꯁꯨ ꯀꯥꯞꯍꯧꯔꯁꯤ ꯑꯩꯗꯤ ꯌꯥꯔꯅꯤꯗ ꯂꯩꯃꯁꯨ ꯃꯆꯥ ꯇꯥꯅꯕ ꯀꯟꯅꯒ ꯂꯥꯎꯔꯛꯂꯤ ꯍꯦ ꯀꯥꯞꯍꯧꯔꯣ ꯂꯥꯛꯑꯣꯅꯦ ꯑꯃꯨꯛ ꯍꯟꯅ ꯀꯥꯞꯄ ꯐꯪꯗꯧꯕ ꯅꯠꯇꯦ ꯇꯟꯕꯒꯤ ꯃꯑꯣꯡ ꯑꯃꯒ ꯇꯧꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯂꯤ ꯏꯔꯤꯈꯣꯝꯕꯗꯣ ꯌꯥꯔꯅꯤꯃ ꯍꯩ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯎꯄꯥꯏ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯅꯨꯄꯥꯗꯣ ꯇꯞꯂꯞꯅ ꯃꯥꯡꯒꯣꯜꯗꯒ ꯈꯜꯂꯛꯂꯤ ꯄꯣꯔꯇ꯭ꯔꯦꯠ ꯑꯃ ꯄꯨꯟꯅ ꯀꯥꯞꯃꯤꯟꯅꯔꯤ ꯃꯌꯥꯝꯗꯣ ꯊꯧꯕꯅ ꯇꯧꯕ ꯀꯥꯔꯟꯗ ꯅꯣꯛꯑꯣꯏ ꯉꯝꯗ ꯂꯂꯩꯕꯤꯁꯨ ꯇꯞ ꯇꯥꯈꯩ ꯅꯣꯛꯂꯤ ꯍꯩ ꯁꯤꯁꯦ ꯑꯉꯥꯡꯒ ꯅꯪꯒꯁꯨ ꯅꯝꯃꯣ ꯑꯁ ꯌꯥꯔꯤꯕ ꯈꯔ ꯀꯥꯞꯄꯗꯤ ꯍꯩ ꯆꯠꯂꯨꯅꯦ ꯍꯦ ꯍꯥꯏꯅ ꯊꯣꯏꯕꯒ ꯄ꯭ꯔꯦꯝꯒꯗꯣ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯤ ꯕ꯭ꯔꯖꯦꯅꯁꯨ ꯍꯥꯏꯔꯛꯂꯤ ꯆꯠꯂꯨ ꯑꯃꯗꯤ ꯅꯝꯍꯧꯔꯨꯔꯣ ꯎꯄꯥꯏ ꯂꯩꯇꯦ ꯑꯉꯥꯡꯗꯣ ꯄꯝꯂꯒ ꯀꯥꯞꯅꯕ ꯁꯦꯝ ꯁꯥꯔꯛꯂꯤ ꯏꯔꯤꯈꯣꯝꯕꯗꯣ ꯑꯗꯨꯕꯨ ꯂꯂꯩꯕꯤꯗꯩ ꯂꯧꯒꯦ ꯍꯥꯏꯕꯗꯗꯤ ꯃꯔꯧ ꯂꯩꯕ ꯑꯉꯥꯡꯗꯣ ꯍꯦꯟꯖꯤꯟꯅ ꯉꯪꯕ ꯍꯧꯔꯛꯂꯤ ꯌꯥꯔꯔꯣꯏ ꯉꯁꯤꯗꯤ ꯄꯝꯍꯜꯂꯣ ꯂꯂꯩꯕꯤꯗ ꯑꯗꯨꯒ ꯀꯥꯞꯄꯣ ꯐꯖꯅ ꯀꯦꯔꯦ ꯉꯁꯤꯗꯤ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯂꯤꯕ꯭ꯔꯥ ꯂꯩꯃꯗꯣ ꯊꯑꯣꯏꯅ ꯅꯝꯗꯅ ꯑꯅꯤꯗꯣ ꯐꯣꯇꯣ ꯀꯥꯞꯅꯕ ꯇꯛꯁꯤꯜꯂꯤꯕ꯭ꯔꯥ ꯀꯦꯃꯦꯔꯥꯃꯦꯟꯗꯨꯅꯁꯨ ꯏꯔꯤꯈꯣꯝꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ ꯌꯥꯝꯕꯣꯡ ꯈꯔ ꯅꯛꯁꯤꯟꯕꯤꯌꯨ ꯏꯇꯩꯃ ꯑꯉꯥꯡꯗꯨꯁꯨ ꯈꯔ ꯅꯛꯁꯤꯟꯍꯜꯂꯣ ꯌꯥꯝꯕꯣꯡꯁꯨ ꯏꯇꯩꯃꯗ ꯀꯣꯟꯒꯦꯁꯨ ꯀꯣꯟꯕꯤꯌꯨ
ꯈꯪꯖꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯀꯦꯃꯦꯔꯥꯃꯦꯟꯗꯨꯒꯤ ꯋꯥꯗꯨꯗ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯉꯛꯅ ꯌꯦꯡꯅꯔꯤꯉꯩ ꯈ꯭ꯋꯥꯏꯉꯥꯟꯕꯅꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯂꯛꯄꯒ ꯃꯄꯥꯗꯨ ꯑꯃꯒ ꯂꯣꯏꯅ ꯆꯥꯟꯅꯈ꯭ꯔꯦ꯫ ꯆꯞ ꯆꯥꯕ ꯐꯣꯇꯣ ꯀ꯭ꯂꯤꯛ ꯑꯃ ꯂꯧꯈ꯭ꯔꯦ꯫ ꯃꯄꯥ ꯃꯆꯥ ꯃꯃꯥꯒꯒꯤ ꯑꯄꯨꯟꯕ ꯐꯣꯇꯣꯅꯤ ꯃꯥꯜꯂꯤꯕ꯫ ꯆꯥꯛ ꯏꯟꯕꯤꯕ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯅꯤꯡꯊꯤꯖꯅ ꯁꯨꯝꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯗꯇ ꯃꯣꯏ ꯑꯅꯤꯗꯨ ꯊꯥꯅꯕ ꯌꯥꯔꯛꯂꯦ꯫ ꯂꯂꯩꯕꯤꯁꯨ ꯆꯥꯛ ꯆꯥꯍꯧꯅꯕ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯈ꯭ꯔꯦ ꯂꯩꯃꯅ꯫ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ ꯂꯥꯏꯒꯤ ꯇꯧꯗ ꯌꯥꯗꯕ ꯆꯪꯕꯁꯤꯡꯗꯣ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯕ ꯇꯨꯡꯗ ꯆꯥꯛꯇꯨ ꯆꯥꯅꯔꯦ꯫ ꯑꯗꯨꯝ ꯆꯥꯎꯅ ꯁꯤꯟꯈꯤ, ꯑꯋꯥꯠ ꯑꯄꯥ ꯑꯝꯇ ꯂꯩꯍꯟꯗ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯡꯒ ꯈꯔꯒ ꯊꯦꯡꯖꯤꯟꯈꯤꯕꯗꯨꯗ ꯂꯂꯩꯕꯤꯗꯨ ꯀꯅꯥꯅ ꯊꯤꯟꯕ ꯍꯥꯏꯅ ꯈꯟꯅꯕꯗ ꯊꯣꯏꯕꯅ ꯊꯤꯟꯕ ꯇꯥꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯉꯁꯤꯗꯤ ꯊꯧꯕꯒ ꯂꯂꯩꯕꯤꯒꯗꯨ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯗ꯭ꯔꯦ꯫ ꯊꯧꯕꯁꯨ ꯊꯕꯛ ꯈꯔ ꯍꯦꯟꯅ ꯊꯦꯡꯉꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯅꯤꯗꯨ ꯄꯥꯎ ꯐꯥꯎꯅꯔꯒ ꯍꯥꯏꯗꯣꯛꯅꯔꯦ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯆꯥꯛ ꯇꯣꯛꯂꯛꯄꯒꯤ ꯃꯇꯥꯡꯗꯨꯗ ꯊꯧꯕꯗꯨ ꯂꯂꯩꯕꯤꯗ ꯀꯣꯜ ꯇꯧꯔꯛꯂꯤ꯫ ꯍꯜꯂꯣ꯫ ꯃꯈꯣꯟꯒꯗꯨ ꯁꯤꯈꯩ ꯌꯥꯝ ꯋꯥꯟꯊꯅ ꯑꯅꯥꯕ ꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯧꯕꯗꯨ ꯄꯥꯈꯠꯂꯞ ꯍꯪꯂꯛꯂꯤ꯫ ꯅꯈꯣꯟꯗꯨꯅ ꯅꯥꯔꯤꯔꯣ? ꯑꯩ ꯂꯥꯎꯕ꯭ꯔꯥ? ꯂꯂꯩꯕꯤ ꯊꯧꯕꯒꯤ ꯋꯥꯗꯨꯗ ꯃꯈꯣꯜꯗꯨ ꯈꯔ ꯁꯦꯝꯖꯤꯜꯂꯦ, ꯈꯧꯗꯦꯝꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯥꯕ ꯅꯠꯇꯦ, ꯇꯨꯝꯃꯨꯕꯩꯅꯤ꯫ ꯉꯁꯥꯏꯗꯣ ꯃꯤ ꯃꯌꯥꯝ ꯇꯤꯟꯕꯗꯨꯗ ꯀꯣꯛꯁꯦ ꯆꯤꯛꯑꯕ꯫ ꯒꯨꯂꯤ ꯂꯩꯕ꯭ꯔꯥ? ꯂꯩꯇꯦ꯫ ꯑꯩ ꯊꯤꯜꯂꯧꯔꯥ? ꯌꯥꯔꯅꯤꯗ, ꯀꯣꯛ ꯆꯤꯛꯏꯗꯨꯗꯤ꯫ ꯀꯩꯁꯨꯝ ꯇꯧꯔꯣꯏ, ꯑꯩ ꯊꯤꯜꯂꯛꯀꯦ꯫ ꯌꯥꯔꯅꯤꯌꯦ ꯊꯧꯕ, ꯅꯪ ꯋꯥꯅꯕꯅꯦ, ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯉꯁꯤꯗꯤ꯫ ꯑꯣ ꯐꯔꯦ ꯐꯔꯦ, ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯒ ꯂꯥꯛꯍꯟꯅꯤꯡꯗꯦꯅ ꯍꯥꯏ, ꯀꯩꯁꯨꯝ ꯍꯥꯏꯔꯨꯏ꯫ ꯋꯥꯒ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯍꯧꯕ ꯅꯠꯇꯦ, ꯀꯣꯜꯗꯣ ꯁꯠꯀ ꯀꯛꯀꯦ꯫ ꯂꯂꯩꯕꯤꯁꯨ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯟ, ꯑꯗꯨꯕꯨ ꯊꯧꯕꯗꯤ ꯁꯥꯎꯔꯤꯔ ꯀꯔꯤꯅꯣ ꯐꯣꯟꯗꯣ ꯑꯣꯐ ꯇꯧꯁꯟꯈ꯭ꯔꯦ, ꯀꯣꯜ ꯆꯠꯈꯤꯗ꯭ꯔꯦ꯫ ꯑꯌꯥ, ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯤꯅꯦ꯫ ꯎꯄꯥꯏ ꯂꯩꯇ ꯍꯧꯒꯠꯇꯨꯅ ꯇꯣꯟꯗꯣꯟꯕꯒꯤ ꯃꯅꯥꯛꯇꯨꯗ ꯆꯪꯂꯛꯂꯦ꯫ ꯇꯣꯟꯗꯣꯟꯕꯁꯨ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯩ ꯃꯆꯦꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗꯨꯗ ꯁꯠ ꯍꯥꯏꯔꯛꯂꯦ꯫ ꯍꯧꯒꯠꯂꯕꯣ ꯆꯦ? ꯑꯧ, ꯆꯥꯛ ꯆꯥꯔꯁꯤꯔꯥ? ꯑꯩ ꯊꯤꯔꯝꯃꯒꯦ, ꯂꯥꯛꯑꯣ꯫ ꯎꯄꯨ ꯃꯊꯛꯇꯩ ꯈꯥꯎꯗꯨꯒ ꯅꯪ ꯂꯥꯛꯄꯗ ꯄꯥꯏꯔꯣ, ꯉꯥ ꯊꯣꯡꯕ ꯍꯥꯄꯛꯄꯅꯦ ꯏꯃꯥꯁꯤꯅ ꯉꯁꯥꯏ꯫ ꯍꯣꯏ ꯆꯦ꯫ ꯇꯣꯟꯗꯣꯟꯕꯅ ꯈꯥꯎꯗꯨ ꯄꯨꯂꯞ ꯄꯥꯏꯔꯒ ꯄꯨꯔꯛꯇꯨꯅ ꯆꯥꯛ ꯆꯥꯕꯗ ꯍꯧꯔꯦ꯫ ꯂꯂꯩꯕꯤꯗ ꯀꯣꯛꯀ ꯆꯤꯛꯄꯒ ꯃꯕꯨꯛꯀ ꯊꯟꯕꯒ ꯆꯥꯛꯇꯨ ꯆꯥꯗ꯭ꯔꯦ, ꯏꯁꯤꯡ ꯑꯁꯥꯕ ꯑꯣꯏꯅ ꯊꯛꯂꯒ ꯃꯧꯄ꯭ꯋꯥꯅ ꯆꯥꯔꯤꯗꯨ ꯁꯪꯕꯤꯔꯤ꯫ ꯀꯟꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗꯨꯗ ꯃꯄꯥꯟꯗꯒꯤ ꯀꯅꯥꯅꯣ ꯑꯃꯅ ꯀꯧꯕꯒꯤ ꯃꯈꯣꯜꯗꯨꯗ ꯇꯣꯟꯗꯣꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ? ꯑꯩ ꯊꯣꯛꯎꯒꯦ ꯆꯦ꯫ ꯍꯥꯏꯐꯦꯠ ꯍꯧꯒꯠꯀꯦꯒ ꯇꯧꯕꯒ ꯂꯂꯩꯕꯤꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯠ ꯍꯥꯏꯔꯛꯂꯤ꯫ ꯆꯥꯔꯤꯗꯣ ꯑꯗꯨꯝ ꯆꯥꯔꯣ, ꯑꯩ ꯊꯣꯛꯈꯤꯒꯦ꯫ ꯍꯣꯏ꯫ ꯇꯣꯟꯗꯣꯟꯕꯗꯨ ꯑꯗꯨꯝ ꯆꯥꯔꯒ ꯂꯩꯍꯧꯔꯦ꯫ ꯂꯂꯩꯕꯤ ꯑꯣꯏꯅ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯂꯤ꯫ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯝꯂꯤꯕ ꯃꯤꯗꯨꯗ ꯄꯨꯡꯉꯛ ꯉꯛꯅ ꯃꯃꯤꯠꯀꯗꯨ ꯂꯥꯎꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯂꯤ꯫ ꯅꯨꯄꯥꯗꯨꯅꯁꯨ ꯂꯂꯩꯕꯤꯗ ꯅꯣꯛꯐꯦꯠꯀ ꯇꯧꯁꯤꯜꯂꯛꯂꯤ꯫ ꯏꯊꯥ ꯊꯥꯖꯗꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯂꯂꯩꯕꯤꯗꯤ ꯄꯨꯡꯉꯛ ꯇꯨꯉꯛꯈ꯭ꯔꯦ꯫